Assam Hojaida Maitena khundarikhiba matamdagi hauna lashing phi sabagi sinpham asina imung kayagi maru oiba sendan lambi oiduna lagli adubu haujiki matam asida lashing phi saba mising khantarakli Tom channel bu thagachari menana koi lashing phi bu nasi khungang da leiba hingjari ba koi bu tv ba lakpa gi tamakta tom bu hanna thagachari koi lashing phi se saba matam da koi awaba haiba bu mamang chatta gi sarami hoji phi sabi leirabasu koi gi sinmi haibadi lashingna taba langchak na chakpa asumba sinmi kya watharakpa oiri ikoi market ti huzik phawba down ni haiba oidri ikoi gi awaba haiba bu thabak se subada lashing phi se sabada yong amaga jumnak taraga hingmina bajai haibadi asigi lashing se taba adedi phi se hongna ba langchak chakpa ikoi gi jumnak ani langchak chakpana litang naina chakpa gi mathau tai ikoi adusu huzik wathare i dei lashing se tabada jumnak manga tarukna taba adusu mathau tai adusu wathare i deidi akoi sen gi matang dasu akoi gi hoji akoi gi sajari ba phi sidi mamandi hen hengattaba deidi subada di hendaba yadaba leibada su lang GST ni haiduna lang leibada su maman henba lashing hana nipu piramba hoji butrapi kare akoi asumba awaba kaya thengnarabasu koi isagi sindam mamani haiduna koi nang ngasi phawda lashing phi se muttanaba honaduna ngasi khungang asiga leijari lashing phi ase India gi mafam kayada amadi mapalam kayada su pamnarakli Hojai gi lashing phi ase mapalam haibadi Dubai Bangladesh asina singba export tawri pai pushigna tawramadagi alum moi gi tengbang bo na dum tungina badagi asi sinfam saya koi na dum lahu ba haita hayawa khangjawa dagi matungina masi tawraga akoi gi sendong khara ubodagi thabak se pangthok ki bani akoi isabang na he pangthok pade koi 1990 dwa dagi isabang na sigi karbada koi gi panajaba hojai marwarishingna moi family punna famina tuna line ningmina ba adugi kita oina se seasonai afeda oina se seasonai sang super seasonai Bangladesh da ge moi mosetta like koram lagi kita oina seasonai da hoje mudina ge yoga ge launch tar pada yoga mat ki oina koi elodama di supply tau jaki yoga yoga sana pada kita oina seasonai sida season hai Goura Nagar khungang ge tei gi inat ki oina traditional se hauki hanek ready kudai mate si saraga koi sagi inat ki traditional jangang na dum entawri ina kunjala sagi pianga ki khaga dum makot ki pesa khaga su phok ge sidang ma dum oiba tawingum basung sinpham ase entrepreneurship ki mawongda sengganaraklei aigi pisalon sasigi makhada aina naharon singbu karana bagi damakta aisina skill India dagi training puraktuna PMKBY training pangthokhi New Delhi Celebration Center akhoigi madam amalei Indira mana puraktuna akhoi siga training pangthokhi bani aigi mafam siga foreigner kamu sulame foreign da ai hoji phi supply tawri Delhi da supply tawri foreign gi haibadi kusan foreign na pamba kusan kobhar haibadi moirang phi ado akoina mukhoida supply tawri am talada akoigi phisabi mi tara manga phi iwong khinduna aina phi sahali nandapur chariali duga su aigi phi sahali all Hojai sigi manungda mi lisingam ga chambi kaki dagi hongna jam kana jugijan phawgi manungda leiriba Hojai gi khungang da tariba akoigi pisalon sa haibadi jongko ki akoi anambana asigi phi chanai ngasi jati gi sak takpada lashing phi asina lamdam asida mitei khunai bo awang ma thakta thamli haibase lashing phi asina khudam ni
Hojai cameraman Lystra Montu, Loyana Hamanta Morangtam, Times